ngasi Jiribamda helicopter amasu launch taukibaga loinana helicopter anina service tauba hokre. Pawasi ngasi nungthil phongkiba kanglaipaki maira pause dagi laukhatchabane. Ministry of Civil Aviation Government of India ki midyang makhada Manipur lainga ki Transport Department na sinduna Regional Connectivity Scheme ure desh ka am nagarik ngasi Jiribam district ki wainasu Harinagar da laiba helipad ta video conferencing ki khutang da hokdokre. Loinana hana helicopter ama khaktana Jiribam da service tawrambadu ngasi dagi Jiribam da helicopter anina service tawragani haire. Jiribam ki helipad ta pangthokpa thauramadu da Deputy Commissioner Krishna Kumar, Superintendent of Police o Ganasyam Sarama Made, atay official kaya na sarug yakhe. Panbayay Jiribam to Imphal Global Bacteria Company na Ningthawkaba Laibak Pokpa yumsa kaisa amadi thangjada paigane. Aduga ngasi dagi nauna launch tawriba Pawan Hans Company na sayol amada ahumlag baigani haire. Luribadi Jiribam Imphal gi atongma lasi lupa 2,900 adubu ngasi dagi launch tawriba company asina atongma lupa 3,900 mga waigani haire. Hiram asigi matangda thauramadu da saruk yakibasingna helicopter atongma lasi helicopter service anisi sangnai na thambiduna haibadi lupa 2,900 wahenbinaba akanba mawongda phongdokhe. Amaromda hauzik oiriba laibaki phibam asida Jiribam gi damak waina company anina helicopter service tawbiba simade enbiren lusingba laingak puthagan rakle. Hena nungai ribadi ngasi dagi hauriba service asina Jiribam to Tamenglong service su lairagani haire.